Ngasi Thanga Assembly Constituency gi manung channa leiriba Moirang Khunau Makha Laikai Playground da nongmagi oiba Legal Awareness Program cum Recreational Sports ki thauram pangthokre. District Legal Services Authority Besnupur, Manipur State Legal Services Authority MASLSA, National Legal Services Authority NAISA, Moirang Khunau Khongnang Makhong Kaida Club Relief Camp kapunna khutsamnaduna pangthokiba thauram aduda District Legal Services Authority gi Paralegal Volunteer gi Coordinator N Bonita Devi na wangangloi oina sarukia ki. District asida leiriba Moirang Khunau Relief Camp, Moirang Khunau Mayai Laikai Relief Camp, Moirang Khunau Maning Laikai Relief Camp, Moirang Khunau Khongnang Makhong Kaida Club Relief Camp amadi Thangalawai Relief Camp ki mahairoi sing amasung angang sing adugi mama mapa amadi laikai gi miyoi kayana sarukya ki baga loinena thauram adugi sarukama oina mahairoi singda boy kolom na chingba singsu yentokhi biribi mangan laimabu thanga election beriba relief camp bi tininaw sing ta sing ko angang sing aduga laikai gi volunteer sing aigi PLB IGP sing mayama nakire ko akoy sing to aina tungana khwemdari aduga ngasigi akoy one day legal awareness program cum recreational sports haibani ko masi akoy district legal services authority bisnupur na sinbirapani akoy district Bishampur district sida lairiba kaino singse relief camp singsida laiba angang singse kitang do isu makoida haibadi entertain oina ba haitare ne ko adaga makoigi awat apa laiba study material ke ka kharaga yen thokado yen thokma tamda angang singse kitang thawai yaujana ba haidana akoina sports session sinjabani masina aduga angas aun kona tawbudina tade ko adugo angang singge interest haitare adumaina tawjabani aduga masina Manipur State Legal Services Authority masal chana sponsor tawirapani aduga under the aegis of NALSA National Legal Services Authority na tawibani ko aduga ngasi aina angang sing ko aduga sing hagadi angang singgi mama mapa oiba parents sing su kari gum kharadam anghandani madudi akoina pokso haiba akoida ek ama laidase angang gi ek ne ko sing masi protection of child from sexual offenses haibani ko so 2012 ba masi akoina angang sing sahi try pan chudriba angang sing da akoigi nattaba miyeng biba haitare ko nupa oisunu nupi oisunu under the sahi try pan phawgi manung da lairagadi madu nupa laite nupi laite loina ba angang sing khre ko akoida moina pam da momongda akoigi magi mari mata oisunu laikai gi oisunu ani niyamana kaino themba ko ta tawda yaning da ba popa theng ba yang gi loina di khangamagani ko adu oiragasu sigi matang sida mama mapa odasina khatang section biraga siguma yauragadi akoita su pawa dum pibiro aduga pokso habisi kaino habise loina khangjin minaba mathong tai ko aduga mama mapa odasina mostly angang singse adum habidi chahi trai pan sudri phawdi adum senabi ba mathong tare angang singje adum thadok biba nataba ko thadok tabida senaraga angang sing soidana ba haitare sigumba cases haidi sexual abuse harassment tawiba sopa sigumba mayam se si yaudana ba mama mapa sing section biro aduga adugi problem du thoktana ba haitare ne ko senabi ba mathong am tare aduga karigumba thokragadi yamna sathi be ek amani masi angang singi oina ko aduga angang sinadi khangamoi aduga mama mapa sing kharad khaidi khangamgadi haina aina su khanjai aduga khangdraga su masigi pokso ekti khangjin biyo 2019 da amuk semdu eko amuk hena masigi punishment di am saure makoi di chahi trai thoibo ki manung da laiba angang singse masida nataba miyeng yengaba nataba akoina samna da mobile daga su akoigi kaino oiba picture ga yengan ba yade ko angang singda khatang chawa mathak ahan oiba mina adugumba yengan ba yade madugi punishment nam chawi adegi angang ding na pamdaba mawongda moida tasom da mata yade ko adu si hairaga ai lesson derage